ꯈꯨꯡꯒꯪ ꯑꯃꯗ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤ ꯑꯃꯨꯛ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜꯅ ꯄꯣꯛꯂꯝꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤꯁꯨ ꯃꯍꯥꯛꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯍꯟꯕ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯦꯠꯍꯟꯗꯨꯅ, ꯁꯅꯥ ꯂꯨꯄꯥ ꯐꯖꯕ ꯁꯤꯍꯟꯗꯨꯅ ꯑꯃꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕꯇ ꯄꯤꯖꯗꯨꯅ ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯊꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯇꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝ ꯍꯤꯞꯇꯨꯅꯗ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ, ꯆꯥꯛ ꯊꯣꯡꯕ, ꯀꯣꯜꯂꯤꯛ ꯐꯦꯡꯕ, ꯋꯥꯏ ꯁꯤꯠ ꯋꯥꯏꯔꯝ ꯇꯧꯕꯅꯆꯤꯡꯕ, ꯐꯤꯁꯨ ꯐꯤꯖꯥꯝꯕꯅꯆꯤꯡꯕ ꯑꯁꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥ ꯑꯁꯤꯗ ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯩꯁꯨ ꯈꯔ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯦ, ꯋꯥꯏ ꯁꯤꯠꯇꯣꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯍꯥꯛꯅ ꯀꯥ ꯑꯗꯨ ꯋꯥꯏ ꯁꯤꯠꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯇꯣꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯆꯤꯟ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯐꯨꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯝꯗꯨꯅ ꯋꯥꯏ ꯁꯤꯠꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯖꯔꯝꯗꯦ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯍꯥꯛꯀꯤ ꯃꯄꯥꯅꯗꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ, ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯃꯇꯝ ꯀꯨꯏꯅ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯃꯄꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯒꯤ ꯃꯇꯝ ꯑꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯨꯝꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯒꯅꯤ, ꯑꯗꯨꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯗꯨꯅ ꯃꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯃꯄꯥꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯁꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯊꯕꯛ ꯁꯨꯍꯜꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯃꯍꯥꯛꯀ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯍꯤꯡꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯤ ꯁꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯔꯤ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯆꯨꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯑꯅꯥꯕ ꯍꯧꯒꯜꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯅꯅꯕ ꯁꯦꯜ ꯌꯥꯝꯅꯁꯨ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯄꯩꯁꯥ ꯇꯥꯟꯕ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯗ ꯃꯤꯅꯥꯏ ꯑꯣꯏꯔꯨꯔꯕꯗꯤ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯂꯨꯖꯗꯕ ꯋꯥꯍꯩ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯤꯅꯥꯏ ꯑꯣꯏꯍꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯇꯟ ꯑꯗꯨ ꯑꯣꯏꯅ ꯊꯕꯛ ꯁꯨꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯈꯨꯝꯂꯛꯏ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯤ ꯃꯈꯨꯠ ꯃꯁꯥ ꯌꯥꯝꯅ ꯅꯧꯏ, ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯔꯕꯗꯤ ꯃꯍꯥꯛ ꯃꯁꯛ ꯊꯤꯖꯤꯜꯂꯛꯀꯅꯤ, ꯑꯁꯣꯛ ꯑꯄꯟ ꯅꯪꯒꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛꯁꯨ ꯊꯤ, ꯅꯨꯡꯇꯤꯒꯤꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯏ, ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯊꯕꯛ ꯊꯤꯔꯨꯁꯣ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯄꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ,
ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯀꯔꯤꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯒꯅꯨ ꯍꯥꯏꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯠꯄꯗ ꯄꯨꯅꯕ ꯆꯥꯅ ꯊꯛꯅꯕ ꯑꯃꯠꯇ ꯄꯤꯕꯤꯔꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯇꯧꯔꯝꯗꯦ ꯃꯍꯥꯛꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯕꯤꯔꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕꯅꯤ ꯃꯗꯨ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯅꯁꯥꯅ ꯅꯁꯥꯕꯨꯁꯨ ꯆꯦꯛꯁꯤꯟꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯄꯥꯅ ꯑꯁꯨꯝꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ ꯃꯍꯥꯛ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯄꯥꯕꯨ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯑꯃ ꯐꯥꯎꯗꯨꯅ ꯃꯍꯥꯛꯅ ꯊꯕꯛ ꯊꯤꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯕꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯈꯛ ꯀꯥꯎꯔꯝꯗꯦ ꯍꯧꯖꯤꯛ ꯊꯕꯛ ꯐꯪꯅꯕ ꯊꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯟꯗꯝ ꯑꯁꯤꯕꯨ ꯐꯪꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯑꯀꯪꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯀꯪꯕ ꯎꯁꯥꯁꯤꯡ ꯑꯗꯨꯕꯨ ꯊꯨꯗꯦꯛꯄꯤꯔꯝꯃꯨ ꯃꯇꯦꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯡꯕꯤꯔꯕꯗꯤ ꯀꯣꯟꯅ ꯃꯍꯥꯛꯅꯁꯨ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯥꯡꯕꯤꯗꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯎ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯀꯪꯕ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯗꯦꯛꯄꯤꯔꯝꯃꯤ ꯎꯄꯥꯝꯕꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯕ ꯉꯝꯂꯒꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯛ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨꯅ ꯑꯀꯪꯕ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯣꯠꯄꯥꯛ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯈꯖꯤꯛꯇ ꯇꯧꯊꯣꯛꯄꯤꯔꯝꯃꯨ ꯃꯍꯥꯛꯀꯤ ꯃꯔꯥ ꯑꯗꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯣꯠꯄꯥꯛ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯄꯣꯈꯥꯏꯕ ꯃꯈꯩ ꯇꯧꯕꯤꯔꯝꯃꯤ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯈꯨꯠ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯐꯈꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯊꯤꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯥꯏꯔꯕ ꯂꯩꯔꯥꯡ ꯑꯃ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯂꯩꯔꯥꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯥꯏꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃꯦꯟꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯕꯥꯛ ꯈꯔ ꯄꯦꯛꯇꯨꯅ ꯏꯁꯤꯡꯗ ꯊꯤꯠꯂꯝꯃꯤ ꯑꯗꯨꯒ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯑꯀꯥꯏꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯦꯟꯁꯤꯟꯕꯤꯔꯝꯃꯤ ꯂꯩꯔꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟꯕ ꯂꯩꯔꯥꯡ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯗꯨꯗꯤ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯂꯩꯔꯥꯡ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯥꯒꯠꯆꯔꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯈꯣꯡ ꯅꯈꯨꯠꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯣꯠꯁꯤꯜꯂꯦ ꯍꯌꯦꯡ ꯃꯇꯝ ꯆꯥꯕꯗ ꯑꯩꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯩꯔꯤꯕ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨꯗꯤ ꯆꯥꯝꯊꯣꯛꯂꯒ ꯀꯣꯛꯈꯤꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯐꯪꯖꯕꯁꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯃꯍꯥꯛꯅ ꯑꯃꯟꯕ ꯒꯨꯍꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯒꯨꯍꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯅ ꯕꯥꯜꯇꯤꯟ ꯑꯃ ꯄꯥꯏꯗꯨꯅ ꯒꯨꯍꯥ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯃꯣꯠꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯒꯨꯍꯥ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯤ ꯒꯨꯍꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯥꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤꯕ ꯒꯨꯍꯥ ꯃꯥꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯅ ꯃꯣꯠꯁꯤꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯒꯨꯍꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕꯤꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯐꯤ ꯅꯔꯣꯜ ꯑꯗꯨꯗꯤ ꯂꯣꯏꯅ ꯃꯣꯠꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ
Nupi aduna amuk mahaki motliba mafi marolsing adudi suraga kokani mahaki mateng pangba phangjaba adu nungaijare hairami. Guha aduna matang chaba matamda mahakchu mateng pangani haina hairami. Asumna nupi adu amuk mahaki khongchat adu makha tana laklami. Mahangna asum lakpada yamna motlaba matu ipon polaba huinaw macha ama thengnarami. Huinaw aduna mahaki matu sing adu kakpiduna mahakpu turelda iru amukta luthokpiramu haina haijarami. Nupi aduna huinaw adugi matu sing adu phajana kakpirami aduga huinaw adubu turel aduda iru luthokpirami. Haujikti huinaw adu yengbada yamna phajaba nungsiba huinaw ama oirami. Huinaw aduna nupi adubu thagatlami aduga mahangna matang chaba matamda soidana mateng pangani hairamlaga mahaksu mafam adu thadoktuna chathirami. Nupi adusu turel aduda iru luthokladuna mahaksu mahaki khongchat adu makha tana chatlami. Mahangna sumlakpada numit tasilaklami. Usinna chinna mahangna yum amadi urami. Yum adu heloi nupi taret ki yum oirami. Mahangna yum adugi manungda changchillaktuna heloi nupi sing aduda mahak ahing amatang yum aduda lekchagi haina haijarami. Heloi nupi sing aduna mahak karaida kari tauba chatlibano haina hanglami. Nupi aduna amuk mahaki anaba mapagi mateng pangba ngamnaba thabak thiba chatlibani haina khumlami. Madudagi heloi nupi taret aduna thabak adu makhoigi yum aduda oina suro hairami. Yum aduda ka taret lay. Ka taret adugi manungda mahakna nungtigi ka taruk adu senggadabani aduga taret suba ka adudadi changganu haina hairami. Asumna nupi macha aduna yum aduda layriba ka sing adu nungtigi nganna haugatuna sengdoklami. Adubu mahakna taret suba ka adudi thong hangdokpadi lairadana nongmatasu mamitna yenglamde. Asumna mahakna mafam aduda layrakliba adu chahi ama phajilaklami. Mahak paisa mayam ama phanglami. Mahak mayumda haninglaklammi. Madudagi mahakna heloi sing aduda mahak mayumda hanjarage haina hairami. Heloi nupi sing aduna mangonda wahang ama hanglami. Mahakna chahi ama mafam aduda lairakpa matam aduda taret suba ka aduda amukta changdriba adu karigino. Mahak ka aduda changningba poktabra haina hanglami. Nupi aduna khumlaki. Aihaki ipana thabak ama tauba matamda pukchel sengna pukning changna thabak adu tau haiduna takpi. Maram asina aihakna mafam asida nakhoigi thabak taurabadi nakhoina haiba inba tabani. Maram asina nakhoina ka aduda changganu haibagi aihakna ka aduda changdabani haina khumlami. Nupi macha adugi pukchel sengba matau aduda heloi sing adu pelami. Heloi sing aduna mahaki pukchel sengna thabak tauba adugi damak mana mathung khara pige haina hairami. Madudagi makhoina nupi adubu taret suba ka aduda pusilami. Ka adugi manungda sana lupa mayam ama lairami. Heloi sing aduna nupi aduda mahangna puba ngamjaba sana lupa sing mafam adudagi pujakho haina hairami. Nupi aduna mahangna ngamjaba sana lupa khara puraduna mahak mayumda halaklami. Mahangna mayumda halakpagi lambida mahangna matu kakpiramba iru lujabiramba huinaw adu thengnarami. Huinaw adu haujikti yamna chaurami aduga mahaki matu sing adugi mahutta mani mukta matum oina haurami. Hui aduna nupi adugi manakta chensillaktuna mahangna launingba mani mukta mangondagi laujakho haina hairami. Nupi aduna hui adudagi mani mukta khara laurami aduga mahangna khuji lik saduna sijilami. Madudagi mahak hui adubu amuk bidai piramduna mahak mayum tamna laklami. Mahangna sum lakpada mahak ising yamna khoranglaklami. Madudagi mahakna mamangda sengdoklamba guha adu amuk thengnarami. Guha aduna nupi adubu kauksilami aduga ising ahawba pithaklami. Nupi adu aram khorangba sing adu kokladuna mahak mapagi manak tamna amuk laklami. Madudagi mahakna lambida amuk ngasai mahakna semjillamba lairang adu thengnarami. Lairang aduna nupi adubu kauksinduna chana thaknaba mayam ama pibirami. Nupi macha adu mabuk penba makhai charami aduga mahangna mayumda punaba kharasu hapchilami. Nupi macha aduna lairang adubu thagatlami aduga mahak amuk laklami. Mahangna mafam khara chatlaga amuk mamangda mahangna lakpada laibak tawduna mateng panglamba angur pambi adu thengnarami.
Anggur pambi adu haujikti amunba anggur mayam ama palami. Anggur pambi aduna nupi adubu kausinduna anggur mayam ama pijarami aduga mayumda pukinaba anggur kharasu pibirami. Nupi adu anggur sing adu puduna mayumda amuk laklami. Lambi aduda mahangna mamangda usa thudektuna mateng pangbikiba u pambi adu thengnarami. U pambi adu haujikti uhaina tektaba makhai palami. Upambi aduna nupi adubu kausilami aduga uhai mayam ama amuk pirami. Uhai sing adusu mapana sanaba khara nupi aduna puraklami. Nupi adu mahak asum lakpada mahak mayum yausilaklami. Mahangna mapa ubada yamna haraujarami. Mapa adu haujikti naba phaduna masakan na lairami. Mahangna chensinduna mapabu nungsina konbirami. Macha nupi aduna sanalupa mayam ama siduna Hanadagi amuka hena masak phajathokna lakpa aduda mama atombi adu yamna kalaklami. Mahaki mapuroibana nupi macha aduna purakliba sanalupa sing adu mangonda amatta khairakloi haiba mahak khanglami. Madudagi mahakna mahaki atanbi macha nupi adu kauthoktuna mahaksu thabak suba chatlu aduga nupa adugi macha aduna purakliba sanalupa asidagi hena yamna puraku haina hairami. Madudagi nupi adugi macha nupi adusu mahak thabak thiba thokkirami. Mahaksu mahakna sum lakpada akangba upal ama thengnarami. Upambi aduna mahaki akangba masasing adu thudakpiramu haina haijarami. Adubu macha nupi aduna mahaki makhutti yamna nawi mahak asok apan nangani haiduna upal aduna hairiba mateng adu panglamdana chatkirami. Madudagi khara chatlaga anggur pambi adu amuk thengnarami. Anggur pambi aduna mahaki makhong adu tauthokpiramu haijarami. Madudasu macha nupi aduna mahaki khut adu yotpak paibada ising hangani haiduna mateng panglamdana laklami. Mafam khara amuk chatlaga lairang akaiba adu amuk thengnarami. Madusu mateng pangbiyu haina haijarami. Adubu nupi aduna mahak laikhom pairabadi mahak motkani haiduna mateng panglamdana laklami. Mahakna asum lakpana guha amanba adu amuk thengnarami. Guha adunasu mahaki manungda yauriba ising phattabasing adu sengdokpiramu haijarami. Madudasu macha nupi aduna mahaki mafi marol motkani haiduna yaramde. Madudagi mahakna ngasaigi huinaw amotpa adu amuk thengnarami. Huinaw aduna mahakpu matu kaktuna irulubiramu haijarami. Adubu mahakna huinaw adu ubada lauduna chenkirami. Mahakna asum lakpada heloisingi mafam adu yauraklami. Mahakna yum aduda changlaktuna mahakpu thabak khara pibiyu haina haijarami. Heloising aduna mamangi mataugum mahakpu ka taruk adu sengdoku aduga taret suba ka adudi changganu haina hairami. Nungti khudigi macha nupi aduna ka sing adu wai sitpa sengba taurami. Matam khara leiraba matung macha nupi aduna taret suba ka adu mahak yamna changninglami. Mafam aduda kari leibage haiba adu mahak yamna khangninglami. Madudagi mahakna nongmadi heloising adu leitringaigi tanja adu lauduna mahakna ka adugi thong hangdoktuna changlangmi. Ka adu imamamlami. Ka aduda sanalupa sing leirambagi mahutta hangoi amadi hayingkhoi mayam ama leirami. Khoi sing adu paithoraktuna macha nupi aduda chiklami. Mamai mamit khangdana phibam chadana pomlami. Madudagi mahak heloising aduna halaktringai mahak mafam adu thadoktuna mayumda chelaklami. Mahakna asum chelakpada mani muktagi matu panba huinaw adu amuk thengnarami. Mahakna hui adudagi mani mukta khara lauge haiduna chensilakpada hui adu mafam adudagi chenkirami. Madudagi mahakna waraduna guha aduda ising thakke haina changsilaki. Adubu guha adugi ising adu mahakna hek kange taubaga ising adu makhada sum kumthakirami. Asubna mahak ising thakpa phangdana mayumda amuk laklami. Lambida mahakna lairang adu amuk thengnarami. Lairang adugi mamangda achapot mayam ama leirami. Adubu mahakna hek paige taubaga lairang aduna mai kamthoraktuna mahaki makhut adu poklami. Mafam adudagisu mahak chaba phangdana asum lakpana mahak anggur pambi adugi manakta yausilaklami. Anggur pambi adunasu mahakpu anggur pijaramde. Madudagi mahakna uhai panba u pambi adugi manak amuk yausilaklami. Mahakna uhai adu hekke taubaga u adu
mahakna lamba phangdanaba wangkhatkirami. Asumna nupi adugi machanupi adu asok apan nangduna sana lupa amata puraktana mahak mayumda halaklami. Sana lupa purakpa ngairiba mama adu masagi oirakliba phibam aduda mahak yamna nungairamde. Matam asida mahaki nupa tholaktuna chairami. Atanbana karisu kanaba purakloi. Pukchel sengba amadi suba nomba kanba mi khaktana nungaiba ngamgani. Nakhoidi pukchel amata sengde maram aduna mahakka laiminaba ngamlaroi haiduna mahakna mahaki nupi adugi macha aduga yum adudagi tanthokirami. Masigi matung mapa macha adu araiba khara chaminaduna nungaina pankirami. Wari asi matang asida loisunjare. Wari asi libada soikiba yaurabasu tabiriba pumnamak na ngakpinaba nolupna haijari.